Ukraine Karigumba NATO da Yaorabadi Malemgi Ahumsuba Lanjao Thokkani Haina Russia Kihankhre. US na lusingba Military Alliance North Atlantic Treaty Organization NATO da Ukraine Karigumba Yaorabadi Maduna Malemgi Ahumsuba Lanjao ama Thokkani Haina Sagol Sel numita interview ama the Russian Federation ki Security Council gi Deputy Secretary Alexander Benedictov na State Task News Agency da Haikre. Asigumba khongthang ama na Malemgi Ahumsuba Lanjao ama soidana Thokkani haibase kip na fazana khangi haina mahak na haike I paugi sarang na ba ma Thokkani na ba masung amuga na makoy da midyeng sangsin na ba makoy na honori haina Deputy Secretary aduna haike Ukraine buteng bang duna nong supply vaccine na conflict asida makoy hagtheng na ba party ama oire haibase utle haina Russian fireb ama mahak na su amuga na phongdokhe How kiba thada annex tawri haina Vladimir Putin na laukthokhiba Ukraine region mari adu yauna Russia na ngakthoknaba nuclear khulaising sizinagani haina Russia gi president aduna Kihankhre Putin na nuclear khulaising sizinarakpa yai haina su yumsa kaisa numita US president Joe Biden haike Russia gi nuclear attack amana taseng namak Ukraine gi alliesing amasung maruwaina NATO dagi hakthengnaba paukhum pirakhangani haina senior NATO official amana haike Amarom the United Nations ki headquarter New York da member chamaga marfu draga humdoi leiba General Assembly ge mari thokpagi saruk ahum laibak chamaga nifu humdoi na yumsa kaisa numita Russia na Ukraine gi region mari annex tawbabu condemn tawba warep amage michang da bot pikre warep adugi mayok ta sumna gi laibak mari Syria Nicaragua North Korea amasung Belarus na bot pikhe Russia gi khongbut China yauna laibak kuntraga mangana bot lawna baduda yaukhide duga Atay lemhori balaybak bot hadakide warep adugi matang da bot lawna dringay gi mamang da Russia gi UN ambassador Basine Nembenziana warep adu politicized tawre amasung atak aphong na kaihobani haina UN General Assembly adu da haike diplomatic ki waroi sinama phangnana bohna basingbu masina thugai de haina makha takhe lan asidagi laiba kaya marum sathina sogal lei adubu puthorokliba warep asida athuba nanduna leriba wathok sing Kokana ba yaugdi haina India gi envoy Rusira Kambos na haike Bangladesh ki ambassador Muhammad Abdul Muhid na Israel na khudum chalaba Palestine ge territory annex tawna ba honori badugi mayok tasu UN na lep kadavani haike Nongsup laibak sing na Ukraine gi air defense mapangal kangkhat angadaure Russia amasung Crimea samnaba chawba thong amada truck bomb pokhai bagi thokdok matungda Russia na Ukraine gi sahar kaya da missile amasung Drone haithabagi thokdok thokhibadage nongsup laibak sing na Ukraine ge air defense system mapangal hena kangkhat ananaba phirep laukhre haire Ukraine gi nuclear operator Inergotam na phongdokhiba matungin na Russia gi missile attack ta electrical substation amada mangtak pathokhibadage Zaporizhia nuclear power plant da mai pumutki haire masina radiation emergency gi khudongthibat hengatali haina maikei kaya na yamna penda bapokna re Russia gi air strike adu Ukraine na fana yamna ngakthokna bohona rabasu maduna mi kaya di sian ki amasung infrastructure sing da mangtak pathokhe Russia gi attack khangkan kansilak basina maram oiduna nongsup laibak sing nasu matiksana paukhum pi na bohona rakle Russia gi warplane amasung missile sing ngakthok pangamna bagi damak mapung phaba air defense system PB na ba Ukraine na taksilakli haina United States ke Joint Chiefs of Staff ke Chairman General Mark Milley NATO ally singa unaba mada phongdokhe Ukraine na pina bhaidakliba masung aikhoina piba ngamgani haina khaliba se integrated air missile defense system ne masina Ukraine gi atia saruk pumnamak control tawbade oiroi adubu maruoiba target singde control tawgani haina Milley na haike lakadoriba chayol khara sida US na yamna advance oiraba NA SAM anti-aircraft system anikhak Ukraine da piragani haina thajare France ki President Emmanuel Macron nasu Ukraine da henba kenan namasung anti-aircraft system amade missile sing piragani haina laukthokhe aroiba da tabiriba pumnamak pu thagachare